अल्लाह ने थौजाल तौबीबदगी अखोई दुनिया पामगनु हाइबो एपिसोड 14 सुबा फाव खंगमिनख्री ngasidi 15 suba pun khangminarsi Allah Rasul sallallahu alaihi wasallam na habirami Allah taala na aibu mal paisinaba amasung lalol itik tawraba habirakte yathang pibirakhibadi mahaki mating magun thagat bagaloirana tasbih tawnaba amasung namaz sonba miyoi singi manungda channaba khotnau masig mathakta sidriba fawba mapu mahak khaktagi ibadat taw haiba asi hadis samadlaki madudi huzur sallallahu alaihi wasallam habirami khwaidagi faba mi makhal ani lei ahan badau sagol gi khurji pairaga Allah gi lambi de thawai thadoke khanduna chatliba misa ani subadau narak jangal natraga athapa ching manda hameng khara puraga achikpa mafam adudau namaz sonjirba zakat ada tawjiriba masung mapu mahaki ibadat lupliba adumna kana khangdo udaba mafam aduda sikhaba loinana miyamna mangondagi afaba natana fattaba fangkhidra misak aduni Allah taala gi yathang sing asida huzur sallallahu alaihi wasallam na siba fawbada thabak oina pangthokhi haiba si huzur sallallahu alaihi wasallam gi punsi wari khangba sing munna khangi Allah gi mai kai digi ahian ba thousand fangjaba adugi matung inna ibadat tawbusu helam Hazrat Abu Zahifa radhiyallahu anhu hai Huzur sallallahu alaihi wasallam namaz kuina lepadagi khong mubarak adu pomkhat chawkhalpa maramdagi pokhaiba fawbi yauki aikhoidi Allah na kariguma khudo lama pina birakpa matamda tawbimal khangbo oina namaz rakat anidang oirabasu sonjage haibagi wakhal fawba leisilaktre hadis kayamukta lagi madude Huzur sallallahu alaihi wasallam na lanfamda jayu oibagi natraga harau pawam hek daba matamda Allah ki tawbiman unnabagi damakta khudakta sajda ta pumna magasigi sumathakta Allah bu kaya yamna kibage haiba sigi maramda Bukhari ki hadis ta sumna lagi Allah ki kasam ai rasulallah oizarabasu khangbangam dei kayamat ki numitta ai amasung na khoida Allah na karamba midyeng aduga karamba faisla tawbigani haiba sigi Hazrat Umme Dardana mahaki nuba Hazrat Abu Darda radhiyallahu anhu da haijiki falana misak aduna mal sang tan silliba asumna nahanga tandre basibu karigino Hazrat Abu Darda radhiyallahu anhu na khumki aina Allah gi Rasul sallallahu alaihi wasallam dagi tab fangjaki madudi potlum chawna pubising mal yamna leiramba mi singdi irai laina lan thokpa ngambo maramasino aina mafum aduda yamna laina amasung yangna la thokpa pambadagi tandabani haiba sahaba sing asidi kayamat kilomita kari thoklagadage khanbada yamna kizba sing maramasino mafum adugi wakhal loinana madugi thaurangi damak matam khudimukta hotnajai amaromda ikhoina matam punmukta dunya gi wakhal da tawri aduga khudong thiba numit adugi damaktadi wakhal fawba khaludi Allah sumhaki musib Rasul sallallahu alaihi wasallam ki apamada punsi iselena ba kan hotna minasi